पाउसेद इंफम ओइबमर ओइबा पाउ खरा अपडेट तौजरी मसा ममौसिंगना ओलेज होमदा लैरिबा इमा इफा सिंगबो युम युमदा काउसिंदुना लाइमिनाबिरो मसा ममौसिंगना ओलेज होमदा लैरिबा इमा इफा सिंग काउसिंदुना युमदा थंबिरो करिगुंबा मदुदा अवाटपा अमदि खुदोंग चादबा लैरबदि लेगाना मतेंग पांगरी हन मणिपुरगे चीफ मिनिस्टर एन पेरेना फोंदोखरे वाफमसिंग असि मणिपुर लेगाकी सोशल वेलफेयर डिपार्टमेंट सिंदुना रिलायंस एंड कंट्रीब्यूशन ऑफ older women have hiramda konong mamangda leiba iboy ama sumak lila sanglenda pangthokiba International Day of Older Persons 2022 gi tharamda ajoiba mithunglen gi warol piraduna phangtokibane mana makha taraduna hai hal orakba mama fasingi maran mathum lahuraga oles da thambagi chanabi asi thadat padangai phade masi state lenga na yamna haksina lawi taseng leitaba aduna amboire India gi top state khara da chanaram labasu Manipur gi wenati masi chanadana department review tawbiyo Mahafasing badati tawin na tawusing hanadagi su action lawkre ning thambi from the akan ba exam kani masi same trike da masa mamuksin oles hom da lairifa ima ifasing kausin da jumda thambiro natrabadi legal action lawkat kani haike ngasi gi thawramatu da health minister Dr. S Ranjan amade social welfare gi additional chief secretary p wife na guest honor oiduna sarogya ke nagalamarom da masi da yu jolamba sing takthok ba hokre ngarang lamyan ba hizam irabot ki samakon ka taruk suba mapok nubit ningsing thorom da sarok yara duna phongto ki ba wafum da lekai da fataba yu masi da yoli baseng khodak da gi takthok ba horagani ana phongto ki bagi matungina police na tongan ba mafum sing dagi DIC liquor amadi internet for liquor kya fagar ba hogre khongthang asi makhatan akan ba mong da sa thara ka dore Senapati district ki CMO ge office ta bomb wa khai gre asi anadi yahudre Senapati district ki chief medical officer CMO ge office da sakang da bus nangrang nupida pung hapan rom ehalakba adoi da hen grenade ne singna ba bom ama pokhai lamle laibak fobada gi thawdok atu da mi amata asokafan amati seven abadi yahudre panbaja abadi CMO office leiriba mafam masi Senapati police station da gi meter chamanga rom ta maklab nan leiba mafam ama oiriba ne bom pokhai bagi thawdok atu da CMO ge office manung ta leiba table chawri computer amati falak yauna akai toi ka thokre Tawdogasi ki matang police na akan bathabak laukotuna thijin umjin bagi thabak jathagre hairi makatarak ba atopa editorial gi kalam amada youthing ba tingtabagi wari hongloi da firep ta leinaragadi waroisin leiroi Manipur da hosik laingang liva BJP da lusing ba sungsina palengak leitringai Congress ki lengak leiringai batam dage Manipur Prohibition Act 1991 asi lauthok tuna lamdam masda yusung ba amasung yuan ba yan ba pamba si Manipur Legislative Assembly da fawa photok tuna lage Ato pada bang biam ge ating ba pambagi apam bakang ba members ni yet padagi amadi mi amdagi pira kada ba yaning da bagi safu ado khang badagi assembly da pass taw gam tanda lake hausi langa kasina su Manipur Prohibition Act 1991 chanara basu yusung ba yujon ba amasung thak pa thengpa gamdre maduna iya gasi lakthok labadi loidana mafat lamtha yolabadi sahi da lupa crore sadrum revenue income lakani abu wafam na marwena thamlaga yusung ba yujon ba janada ba hona rakhe Ato ba assembly da pass tawbudi ngam kide atumak oiduna sulenga gasigi cabinet mifam na yu legalize tawbagi warep lauke warep si lauki ba Manipur da nisa thingbagi thabak toriba imal rup sing kadana cabinet ki warep to hando kadabani abagi wafam phangdorake abadi akan pi heu changchilagani abagi khongthang ke sangchilake ato ba lenga na yu legalize tawbagi warep si songong hongloi abagi firep semedistan da law thok ba loinana yu legalize tawba yaning driba imalup haina su khangda ba pi samasa masung kadha da wadi sana da ba baton tawke Chief Minister na wari sana bagi baton tawtangi pamang dagi you legalize tawki white paper photogo aidana lakhe wari sana na bagi baton tawra pamatung dasu white paper photok triba makai wari sana roi aina su haike miyamna kan naribana lenga kamasung nupi samasa masung kalaga wari sana pada lenga na makoi ki apamba sana kanglon sing photok tuna thamlak padagi purakani na tagada nupi samas amasung kadana su you legalize tawra ka mangsara kada bakaya thamduna lenga ki wari pato handok na ba safu fresher pi kani haibane Ato balengang na cabinet ki wari patu song honglaroi haibadi yugile legalize tabagi prep song honglaroi haibagi wafam mangzona lalakto ki bana waroisin porapang amkani thajana dabane masi masum yamna kan ki madudi nakal na hongloi taba prep lairabadi wari sarabagi kanaba lairoi kaidangwai da su waroisin porapa yaroi phibam masida dumang leiba tarabadi lenga na yusung ba amadi yon ba yahanduna yusung lakpa amadi yolakpa da tapi samas amadi kadana atheng ba pirakani maduda jail da miyoi ka laigani madugi falla yusung ba amadi John basing da fotsai amagata thokani habasne Piba masimagti yaudana ba wari sana pada yana na bagidamak hongloi da ba firepti thamna da ba chungkane Chief Minister gi Bauzel
National Cleanliness Day October Ani Gandhi Jayanti gi mang oina the Minister and Brena State asigi miyamda pausel pire. Magi pausel da hai sahi khudingi National Cleanliness Day hani Europe na namit thauram asi pangthuk tuna lage. United Nations nasu October Ani International Non-Violence Day lakthok tuna malemda non-violence ki pausel chandole. Gandhi Jayanti na amatu batang du leita ba atuga khangba kanbagi wakhalon yana session hana bagi pire bado. Aku itu naung nening sing hali Gandhi sigi freedom periap aduga wangur ulgi nunggi oiba mamal jawla pamatik adu malam gi aku ibada lehi balu sing basing daya holle Gandhi sigi wangur rol aduga wakalon sing ngasigi malam masda hiena baru ena lau narakli hanam haki pausel da aire nabeda si lakpada father nation gi mafom da tawiban utanam haki pandamadu indura sanada ba periap laura se aire mitai SD list salana ba miam gi wakat mifam pamgre Manipur ki yellow midday bu estilista yahunduna constitutional safeguard fee gadabani aina sangsiliba wakat mi pangwi saruka moina ngasi schedule tribe demand committee Manipur SDDCM gi makada pangkai yang dojut development association nisavan maira paivi amusung kaithel bambi nopil sentana wakat mi pamsa thagre wakat mi pamasda SDDCM gi working president and Lokendro general secretary ke Bokendro coordination body of schedule tribe demand committee ki convener L Romesh na singba miyoy sing charugi ake loina na fangai miyam na SDDCM na sangsilakpa khongjang khudimakta haktheng na sarugi akani aina lekai club amade maira faibi losing pasina fangdoke committee asina sahi tara khen demand torok laba mitai po schedule tribe list sananava recommendation thabiyo haijaba khaktani committee asina akhoi gi pandam phangre fawa makhatana miyam ga loina na democratic or khongjang chathagi kani masida sulhenga asna asum tabi raktabadi laihak na akanba khongjang lakna phase baw pibani aina lawgani haike Nagalapar untana afaba kunai amaling bada taxi khazi khwaidagi maru oi paujal dex dagi miyoi ba kunai ki barak da sanarak ba taxi khazi kak bai basi sakot bagi masak takbani haina awang ba tak talo nai miyam moi na hingbada masagi hak ngak na mathau pang thok bada taxi khazi habasi thadok na ba yaraba sen mayek amagi mamai ani adogum bane taxi khazi ngak ta bai basi wakal lamang narba miyam ki mayok ta leiba criminal amagum bani anas laudai Criminal ngaktan masing hengkalak lapati kunai natragan imong manung adu kang khong chai ba ki pibam lahen ba basi masana tabani taxi kasi ki fasak rapat nabi asibum yoy pana wakal fa thabak ngamau dabadagi criminal gi wakhana laksin khituna torok ba crime na lakam phangam daba kunai ki tangdu laita ba pibam kahalak tuna mukna bagi pibam amada lagale while kanglon ki makha da asum ba well phangna da bona rabasu matam changba hengkalak patagi wakat ning dabagi asum ba du aran ba mai kai da line phon ki dabasu nate Sakot bagi thak han thawra balebak asida masigi lusing pasingna lebak asigi growth rate hengkatan pada education asi maruiba amani haina launa ragduna school zat pangamba angang punamak mahi tamana ba aduga drop out ki sang hantana ba wakhalon puthorak lebasini lower primary education dagi hauna angang singda thak sikasi tambiduna masigi awareness lehan bangam na ba mechanism puthokba tabani educational institution singi campus manungda afawa atmosphere lehan ba ngamda basi thak sikasi Nairak tabay hengkalak padagi thogalakwa thawduk na ayam bawarak pana campus da laimina di ba punamak wakal phawduk minabang hamna da pa miheng thamnarak lebasini madawasum na sanabang da sanariba sanarwibo sanabagi lamda chanariba ethics ngak na da batai ethics ngak na badai ethic asida thaksi khasi su yauribani haibasi khanggadabani ikai ba khangdabagi hidak leiti haiba pawro aikoi gi mangda tadu leiri haibasi mak thaksi khasi ngak tre haiba taklibani thaksi khasi ngak na da badagi harubadi Taxi kasi kang nadabagi harurabadi akoy kunai asida thogliba thawdo wathok asina adum taklabani laiba kasi khwaidagi chawna taxi kasi ngak pari hande lawnariba civil police amade lanmi gi visual set ba person sigi maraktagi criminal olapagi thawdo wathok leptana thogliba sini laiba kasi gi an lairaga su criminal singi bakhuta laikhibana fogna puthoktuna criticize tawduna naina ba phawba akiba poknai amaga gi marakta laina ba mari amade ikai khumna pangang natrabadi khwaidagi loksing singbani haribam yoiba Kunai ki barai bakari oigani taxi khasi ngangna bhaibasi imung manung masel gi marakta ngangna bakhak natana mafam punamak tangangna satna bagi haina bi pokna bangam triba bakhaidi chawkat bangam loi criminal singna masagi amadi mahaki imung manung gi oinadi tungai khiba yai adubo kunai gi misam miyam nadi ki dugat chaba pokbo masana ta bari taxi khasi gi lamda thak punamak taning bakai ba pokna ribasi kogan bangam na ba ko ki loksing thadon no punamak ta honabin narabada da sumdok bangam gani thajai Aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yang beriba punamak pathaga sari
channel asina domda kanarabadi subscribe tawbidribasina subscribe tawbiramo loinana like and share tawbusu kawi kanuk namakpo amakhanna thagazari